Ngara numida wedam phongkiba panam pause dagi maru wedba paw khara khangasaraga miyamda khudo tomjigi ECI gi thonggi mayokta Congress na leibak simba thungna khongjang changsinggadawri Bortali sembada aramba kaya chatharabra haibagi chingnaba leire haiduna khudam chamdam goloinana Congress luchingba Rahul Gandhi na Election Commission of India ECI da thamkhiba statement ama ECI ni reject tawrapagi mayokta Congress na leibak simba thongna khongjang changsinggadawri Imphal gi Congress babanda ngasi pangthokiba pawgi mifam amada MPCC gi President K Mega Chandrana mathaki wafam ase phongdor aduna ECI ni reject tawrakiba adu yaningdaba utuna leiba asigi state district amadi block level khudimakto August 12 da lele ama chatkani Manipur gi oinadi lakliba August 12 da state level lele pangthokani haiki K Mega Chandrana makataraduna niyam gi wangbada BJP lenga amadi ECI ni chathariba thabaksing asigi mayokta tasengna evidence ka loinana puthokpa ngamkhre atopa state sing Karnataka Maharashtra na chingmagi mikhalda tawkhiba adugum Manipur da chathakibagi khara khangba ngamlei athuba matamna khudam chamdam galonana puthoknaba kana thijimagi thaba haure haidaduna Manipur gi oinasu polling station ayambada vote huralamba thengnare puthoknaba kana hotnari hainasu phongdokhi Mafam khudimakta BJP lengak lakpadagi huran chinthigi thaba ase thengnare mi amana vote masing hena thadaba ahemba kaya hapsiliba ase ECI na khangna tumina laisiliba ase karigeno haibase wahang amani asengba sumba khangnaba electoral roll PBO haibada yade form member da ahemba hapsingkraba singi detail vote thadabagi CCTV footage PBO haibani adusiyade State khudimakta lising aniga subna kunga marigi mikhalda ahongba lakani hana khalamba adu bot huranbagi oina taramliba asimak leibak thibani haiki mioi amana bot lising ama thadabagumba niyamgi wangbada henjilakliba asigumba mayam asi thoktanaba Manipurgi oina su thijinba hauragani huran chinthi mayam asina leibak ngapa haitabadagi thoaningdaba kaya ama thoklibani asingma prajagi apama mihut khalaba matamda afaba lenga ama leiba ngamgani amadi corruption tawdraba matamda afaba khunai ama oirakani hainasu K Mega Chandrana phongdokhi ngasigi pawgi mifam aduda CLP luchingba amadi hanagi chief minister O Ibobi CWC member Gekhangam CLP member sing MP sing ex MP sing ex MLA sing MPCC gi office brier PCC gi member sing saruk yakhi makha tarakpa pawda Parliamentary wahang hangbagi tanja pikhidaba leibak thibani MP Bimol Parliamentary wahang hangbagi tanja pikhidaba leibak thibani hana Lok Sabha gi MP Dr. Angamcha Bimol akoijamna phongdokhrei wafam asi Manipur Literary Society Imphal na sinduna laisram mutum singana iba mingau khanglakpada banumukhi haina mingtholba Nobel ama major khulda leiba Manipur Press Club ta phombugi tharamda saruk yaba lakpada pamising na hangba wahang amagi pakhumda phongdokhibani MP Bimol na hai Manipur da oiriba phibam asigi matangda miyamgi mihut silaga Parliament da pukhakadaba wafam amadi miyamgi kholau adubu lauthoktuna Parliament mifamda hangnabagi tanja pikhidaba asimak laibak chibani business list da MP singna hangkiba question aduga sagonaraga phongba MP ge ballot amalei ballot aduda ming yauraga question tawbada ming lauthokpa asimak laibak chibani thong asidi lenga asina nampu sapu chathabagi mami chaungna tai against the nganglakadaba wafam singbu domina lehembagi phibamda lakli haiki mahakna makha taraduna Parliament da khanabagi tanja pidana Manipur gi bill kaya pass tawbagi thong chathari Manipur gi wafam bolenga asina lumna lawdabagi mami chaungna tari mahaki wahang kakhthalapagi thawong ase handaka anirak sure mamangi mifamda sugi matangda hangnaba pukhatkiba wahang kakthalakhibani handaki wahangna hawkhiba kumja lising aniga subna kunguhumdagi May 3 dagi haurakhiba lal asina maram oiraga lanjena dana relief camda changjafam lawduna leiriba IDP singi karamba scheme paikhalle kari plan tawri habagi wahang pukhatkibani adubu wahang asi lauthorakpani tasengna Manipur oiriba phibam asigi matangda hangbada khumpham thokpani adubu hangbagi ayaba pidaba asimak laibak thibani haiki ngasigi lairik phongbagi tharam aduda MP Bimol Manipur Literary Society Imphal gi President Naurem Rokesor script writer Moirangthem Inongna mathang sitna
Chief Guest, President, Guest of Honor oina saruk yaki. Thoramga mari lenyana MP Bimolna hai. Honglakliba malemgi khongjil asida culture ama hingi hairabadi. Adapt tawba changi. Lol khudima invent tawba ngaktani. Aikhogi lol da leiramdaba tarabasu. Atopadagi waiba natraga. Wanthok leiba ama puthokpa changi haiki. Makha tarakpa pauda. Mapangal kanba nation ama semba haibasi. Miyamgi makha poli. XCM Biden. Leiba asigi humdraga mapulsuba Independence Day tharamgi mangoinana. Hengang BJP mandal na sinduna ngasi kendra asida. Ngasi miyoi kayana saruk yatuna pangthokiba Tilangali Liga. Mari lanyana hanagi Chief Minister Nongthoma Biren na mapangal kanba nation ama semba haibasi. Praja singi makha poli haikre. Hengang kendra gi yamlaba miyam na makutta. India gi masu ahumgi phiral paiduna chatkhiba Tilangali Li adu. Luang Sambamda leiba Nongthoma Birengi yumdagi hauraga. Khabam lamkhai phawba chatlaga. Amuk lamthaphamda halakki. Leli adu hanagi Chief Minister N. Biren lusingbaga loinana BJP Manipur Pradesh ki President A. Sarda Party asigi lusingbasing amadi hengang BJP mandal gi thomi kayana saruk yaki. Leli aduga mari lenyana wangang laduna hanagi Chief Minister Nongthoma Biren na mapangal kanba nation ama semba haibasi praja singi makha poli. Aikhoi maselgi marakta khenaba thamdana amato oina punsinduna apunba India ama ohenbada aikhoi punamakna mateng pangsi haiba wafam thamki. State asida hauji oiriba phibam asida tonga mafam kayada campaign asibu saruk yaduna amato oiba nation ama sembada saruk yariba asi India gi praja ama oina aikhoida chakthokchaba phawgadabani. British loiram lengakdagi India na ningkha tamkiba numit August 15 mari lenyana India gi Prime Minister Narendra Modi gi miyeng makhada BJP na thodang lauduna leiba asigi mafam simba thungna haraga teranga gi thoram pangthokpagi manung chananga sigi Telangali Li asi pangthokpani. Apunbagi thongna amadi mapangal kanba India ama oina balili asina su pandam thamli haiki. Paumisingna hangba wahangi pakhumda hanagi Chief Minister Nongthoma Biren na Election Commission of India haibasi constitutionally autonomous body amani. Masida kanagumba singna criticize tawba pamlabadi legal oiba maungda tawgadabani. Lambida sagadaba wari natte. Political gi khenaba thamdana leiba amayam aikhoi khudimagna nation asigidamakta amato oina lepminnaba mathau tai. Hayeng pangthokadariba Independence Day amadi haragar Telanga asida mapum phana saruk yaduna mapangal kanba nation ama ohennaba honaminasi haina appeal tawki. Ngasigi lili aduga mari lenyana BJP Hengang Mandal gi General Secretary W. Suruchandra na phonglokibada lising mazama panifu tareki August 15 India na British ki makhutagi ningkha tamba phangki. Numit asibu ikai khumnaba amadi harau tayamba phongdokpa oina national flag amadi yomthong khudingda pahenba amadi lambi sorokta suthetuna apunbagi pangal sagatnaba amadi pangal kanba nation ama ohennabagi wakhalolda tharam asi pangthokpani haiki. Amaramda Sagolbon BJP mandal na sinduna kendra asida ngasi Telangali Li chakre. Lele adu kendra asigi MLA RK Emogi yumdagi hauraga miyoi kayana makhuta leiba asigi machu ahumgi phiral paiduna saruk yaki. Makha tarapa pauda Ngarangda lakpa Kuki da Indigenous leibro Ngarangna hantana British na leidingai matamda yanaba amagi makhada changlakhiba Kuki da Indigenous haiba wahai leibro yarodaba warinida haina NLCN GPRN gi collective leadership ki member ino tribe boza wangna phongdokre. Wafam asing asi All Naga Student Association Manipur Ansam amadi Chandel da leiba Naga CSO singa puna khusamna duna Chandel da leiba district sport complex da pangthokiba humdraga mapal suba Naga Independence Day gi tharam da phongdokhibani. Tharam adu da NSN GPR ngi collective leadership ki advisor Punimauna Naga gi phiral singkhatki. Makha tarakpa pauda Kangpokpi district ki manung chanba national highway da lairiba illegal structure sing takhaigadore. Kangpokpi district ki manung chanba national highway 02 Imphal Kohima lambi amade national highway 37 Imphal Ziribam lambi da lairiba illegal structure sing takhaibagi thabak satharagani haina Kangpokpi district ki deputy commissioner na thokpa serol amana phongdorakle. Serol aduda makhata na hai district asigi manung chanba national highway 02 amade national highway 37
lambi paringda leiriba miyamna aingi wangbada lamkhopjenduna mayum maikai dukan set natraga tongan structure kaya matam chupagi amasung matam kharagi oina sadana leiriba illegal structure sing tha asigi kunganipal fawbigi manungda mai leinaba miyoisingna masana khangna lathoktrabadi athuba matamda lengaki makedagi takthopagi thabak chatharagani makha tarakpa pauda parasite rule thambagi mayokta tharakpa writ petition Manipur High Court na dispose tawkhre Constitution of India ki makhada parasite rule India na chaliba sahi asigi haukiba February 13 da Manipur State Assembly bu suspended animation da thamdana parasite rule thamlakhiba adugi mayokta Article 226 ki makhada thoksom suru singha kauba miwi amana Union of India ki mathaka tharakpa writ petition adu Manipur High Court na dispose tawkhre